प्रधानमंत्री Formalization of Micro Food Processing Enterprises Scheme gi Makhada One District One Product ki damak Ministry of Food Processing Industry na Laibak asidagi district Chatret Katara Humdoi Khangat pada Manipur gi district Tarataruk Yawrak play Hiram asiga mari lainina Press ne agency dagi phangba pawa mana hai Scheme asigi Makhada One District One Product ki damak Manipur gi district Tarataruk asina Puthokadaba potlam sing adudi Chamdel district na sing Churachandpur amasung Imphal East district tana Kihom Imphal West District ki oina ngagi pothok sing Kaksing District ta Jakhau amasung masida yumpham oiba potlam sing Bishnupur District na ngagi pothok Phairjol District ki oina sing None District ta Lafoi Senapati District na Kiwi Tabenglong District na Komla Tengnopal District ta Soibam Thaubal District na Kihom Kangpokpui District ta Yangang Ukhrul District ki oina Kachai Lemon Kamjong District ta Umorok amadi Zaribam District ki oina di Yubini Scheme asigi makhada paikhalak liba One District One Product ki khongthang asina akhanaba potlam amada masing yamna puthoktuna marketing ki thabak ta hena khudong chanabani loinana values and development amasung infrastructure da mateng pibada su masina chap chaba framework ama puthokna bahona bada maipak na sangsin bangam gani One District One Product ki makhada Micro Food Processing Enterprises listing tarani thoiga Kunmari credit link subsidy ki kuthangda sanction laibak asig oina sanction tawkhiba laikrai masida sunatana incubation center humjataruk ayaba pikhibaga loinana marketing ki damak brand taramari launch tawkhiba su laire haina pawsna makhatari